ngasi numidang uramda phongkhiba sephongsingdagi I paw myamda pathoksari ahanmada tentakpa paw amone kanglei pakki mera pawchidagi lakhochari saru polang oina phangle tha kharagi mamangdagi thiba khangdana leirakhiba mioi amagi saru polang oigani haina thajaba saru polang ama ngasi nambol police station gi manung sanba soksing phu singdagi phangle hairi saru polang adu ngasi sing aduda sing sanba chatpa mioi singna thengnarakibani tungda police ta paw piraba matungda police amadi forensic expert ki kangbu laktuna yengsanbagi tabak chathagre saru polang oina leiramliba mafam adugi manak nakpada laiba mioi singdagi phangba pawgi matung inati saru polang oina phanglaba mioi adu naurem makha lekaidagi naurem somon koba mioi ama oiramba yai mioi asi tha kharagi mamangdagi thiba khangdana leirakhibani mahak mafam aduda thauri yanduna siramba oiramba yai hainasu thajanari makha taba pawda Manipur da thokliba lan Bharat leingake mityeng sangbiduna asumba wayal putu uhaina MP Bibolna Parliament mamangda protest tawkre Inner Manipur Congress ki MP Dr. Angom Sa Bimol Akuizam amadi Nagaland ki MP Supong Meren Zamir Anina ngasi Parliament House mamangda Manipur da thokliba lan asigi matangda center leingakna athuba mityeng sangbiyu amadi asumba wayal pirak uhaina protest tawkre MP Anina Jiri Bam the Cookie terrorist Singna Mioi Taru Hat Kiba Lema Kong the Leba Yankay Super Mountain Division Gi Ke Manungda Taka Tabak Supam the Sang Kiba El Kamal Babu Hauzik Fauba Tiba Kangdana Lairiba Amadi Manipur the Tangdu Laita Pibamda Hanjil Hanba Ngamdriba Singi Matangda Wapam Kasu Pongdoktuna Kongjang Junction Ki Hairi Chief Minister Amadi Cabinet Minister Singh Hatkani haiduna kihan khanghallakpa mioi ahum songatkhre pawnil khon pause Chief Minister bu saugatpa Cabinet Minister Singh Hatkadawani haina Facebook post ta thagatkibaga mari leinana Facebook page amagi admin ahum fare pharaba mioi sing adu Imphal West ki duty magistrate ki mamangda puthoklaba matungda makha taba investigation ki damakta numit mangani police station da remand lauthagre Chief Minister yaona mahaki Cabinet Minister da Chai thangba amasung kihan khanghanbagi warol sing thagalakkibaga mari leinana Facebook page Manipur News Group lisangani kunmari gi faraba admin ahum adudi Thobal district tagi Lairongtel mayai leikaidagi nongthombam dinku sahi kunithoini apokpa Nando Imphal West ki Kwakaitel thokchom leikai haino khongnembi dagi Malengmanba leitan them sahi kunma thoi apokpa Tomba amasung Kaksing district ki Kerek mayai lekai dagi Thongam Roman sahi kuntra mangani apokpa Gangani Pharaba makoi ahum adu ngarang district magistrate Imphal West ta puthoklaba matungda numit mangani gi police custody da remand lauthakre hairi punna sitting tar nipan leiba parliament gi ningtham mifam ngasi loisankhre speaker Om Birlana ningtham mifam asi matam kaktana yaithokle haina lauthokki ngasi ayuk pung 13 dagine hauna mahusagum session asi phamba horopada India da leibak aba Mikhal ama lehnabagi damakta Thasi gi tang 13 Law and Justice Minister Arjun Ram Mekwal na puthokibada bill ani adu Joint Parliamentary Committee da sinabagi wafam pukhalakibani wafam adu House na ayaba piki ningsingba yai haukiba November tang 13 gi phamba haukiba Parliament gi ningthami phamasida India gi senjau paiba Gautam Adani ga lengaka manaraga Saurba Senfam Haihatli Uttar Pradesh ki scheme amadi Manipur gi issue Mamutana Khanase haina opposition gi maikaidagi mifam hek haubadagi takshalakiba adu mapung fana khanadana ngasi gi mifam matam kaktana yaithokle haina lauthokibani ngarangsu India gi constitution gi mapani hairiba BR Ambedkar pu Union Home Minister Amit Sahana mingchat thiba yaba mawongda wafam phongdoki haibagi damak house manungda Sarangnaba thokpada natana house ki mapanda piendaba khongjang dangchilakpadagi nakalani khuthokna duna BJP ki MP ani hospitalized tawkibasu laikhrabani